पाउसिदा युम्पम उइबमर उइब पाउ खरा अपडेट तौजरी सानालेबा की मपाउदा सेल ददिको बीजेपी न क्रोर साहुम नेफो कांग्रेस न क्रोर सामगा मरफुद्रा मरी इबिरप नेप्रम कृष्ण महन लंगबन था लोइग्रे मेरा हौरे सेप्टेम्बर था सु लोइदौरे अक्टोबर था औरक लगनी थाइनदगी हौना मेरा की इचाउ हाइबा अमदे हाइनरमे सुमदबसु नते मेरा द इचाउ थोखिबा थेंगनाग्रे इसिंग इचाउ कुदिमक अवाब खुदोंथीबा गागदनी मेरा की इचाउना अमुके हेना मेफाइबा खुदोंथीबा मयुकनै हाइनरिबने खंगदे हंदक्ति मेरा की इचाउ हाइदु थेंगनागदौरि जातला कुमसी की नोंगजुगी अइंगसा की सांग असिनर खंगदे तंबा ngamde काक्सिंग नंबरम पुतना मथकलोमदा काखतपदि खरा खरा थेंगनरे हाइनरकपसु याउरि थोकदबदि ओइसनो हाउसिक तारा सुबा अमदि तारागा मथोइ सुबा आहारबेगी याउनो होम अमदि तोंगन तोंगनबा लेंगा की लोइसन खरा की हांगबा फममेंसिननबा तारागा निथोइ सुबा असेंबली इलेक्शन ममांगदा पांगथोकिबा साइंग क्यागी फल जरा जरा हाइदोगलगनि लाउथोलगनि आदि मिनिस्टर एन पेरेना अमुकसु हाइग्रे लाइटोन सरुप फांदे हाइदुनी अदोब खंगदे हंदक्ति लाइटोन द लाइटोंग बसो ngaib tabani taba tabani adumlati oraga karigeno kumpuraba fawa phal lauthopa ngamdreba se senja thumja corruption su tawraroi haikre segi amar lopa amafobu sararoi haina ba yaukre haujik tabu segi lopa kedawni laki crore gi matam sidabu haina raktaba sunate jin kangba ngamna dabagi wani election gi matam dadi khars de angakpani sel gi mangda asumana karisto bangamde haina ribani khars jauna tawri basi corruption senja thumja nate corruption gi horokpam mayul sunate hainai adaba khudong chaba khara fangna dabagi naba khars chawsu yawi matang swaida panba yabadi handakta manipur uttar pradesh uttarakhand punjab amasung goa ge assembly election pangthoki baga mari leinana election commission of india eci da piba election da khars tawba ki report ta state manga gi election adu da bjp na lupa crore sahum nifu aduga congress na lupa crore samaga marfudra bari khars tawki haino le media da fonglopagi matung inna bjp na uttar pradesh da lupa crore sani kunga mathoi उत्तराखंड लुपा करोड़ 43.67 पंजाब लुपा करोड़ कुंथ्रागा तरुक मणिपुर लुपा करोड़ कुलुमदोय गोवा लुपा करोड़ तारागा मपन सिनाखि हाइरे स्टेट मंगा की इलेक्शन अदुदा अतै पार्टी सिंह हाबदी बीएसपी न लुपा करोड़ 68.64 तृणमूल कांग्रेस न लुपा करोड़ 47.54 एनसीपी न लुपा करोड़ 10.58 सीपीआई न लुपा करोड़ 1.30 कार्स तौकी हानसु मेडिया रिपोर्ट अदुदा फले ECI की रिपोर्ट मतुंग इन एसोसिएशन फॉर डेमोक्रेटिक रिफॉर्म ADB न कुमसाली सिंगनी कुनगी अक्टोबर दा मीडिया दा फोंग की कुमसाली सिंगनी तारागा निफन तारागा मपंदा कॉर्पोरेट अमदी बिजनेस हाउसिंग दगे बीजेपी न लुपा करोड़ 698.08 कांग्रेस न लुपा करोड़ 122.5 अदुगा एनसीपी न लुपा करोड़ 11.38 फंगी हाइनोट के कुमसाली सिंगनी तारागा मपन कुंदा बीजेपी न लुपा करोड़ लिसिंग होम चट्रुक कुलुमदोय लाख कुनगनिपा लिसिंग तरुक फंगे सेनफम मसी इलेक्टोरल बॉन्ड दखिनी आरसु ओले अदुग लुपा करोड़ लिसिंग अमगा चट्रुक यांखै ग मथोय लाख अनि लिसिंग कुनगमंगा सामरी कुनगमंगा खर्च तौगे इलेक्शन प्रोपेगेंडा द लुपा करोड़ लिसिंग अमगा चहुम यांखै गनि थोय लाख मरफुद्रा नि थोय एडवर्टाइजमेंट द लुपा करोड़ सामरी सिनाखि आनसु ओतके असुमना अरोन अतुक क्या लेरबसु तोगन तोगन बो पॉलिटिकल पार्टीज न कॉमजिलिबा सेनफम अमदे इलेक्शन द सिनारिबा खर्च तौरिबा असिन मिसम बियाम सुमबत नतना संजा तुमजा की महम साबनी हाने दबसु नते लेबाग की निंगतम यौद लमजिंग लखीबत नतना सही यांखै का मंगा यांखै का तरो लेंगाक फायरब कांग्रेस पार्टी न हदक पांगथोकिब स्टेट मंगा की इलेक्शन दा अमरोमदा लायरब मसिंग याम्ब लमी सिनमी द मसिंग याम्ब लेबाग असिद नोमगी चारा अमन नत्रगना अनि फंगनबा खाराय खंगदना कोइजन जेनरे लेंगाग असिनदि मखोय की दमक तोंगा तोंगा स्कीम अभियान के फाइखले यामग्रे कानबा के आसु फंगरे अन लाउरी फंगसु फंगलमगने अदुमनदि ओरगा बीजेपी लेंगक लाखिबदगी लेबाक असिगे ओइना फुंग खुदिंगी मियोय मसा मतों द सिजागे ममांग सहिदा मियोय लाखमग लिसिंग ओफोगा मरी सहम कुंथ्रागा हमदै सेबगी मनुंगदा लौमी लिसिंग तरा सनिपान मरफुगा मथोय यावगे नोंगमदा यामद्रबद लौमी कुंथ्रादि मसा मतों द सिजारी मसी करिगिनो अन महाराष्ट्र द कांग्रेस की वांगांग लोय जोफ्रिया श्री नाथेना फोंगदोखरे मेधाले रिपोर्ट तौखरे लौमी सिंगदा असुकी मति खुदोंग चावा फिरे मखोय की संतोक सरुकनी हेंगत हन बंगमले हाइन लाउरगा लौमी सिन निंग बकाजनो मसा मतंदा सिजन बगी फिरेप लौरक लिबसी करिगिनो आबो वंग अंगनारक दबसुनते लायरब मिसम यामना मयुक नरिबा अवाव सुफम नंफम खांगलक्तबा सेंडोल सिंग बंगम सिलक्तबा नोमगी चरा फंगनदबो होनबा खाराय खंगद्रबा पोसगी ममंद नोम नोमगी वांखलक्वा असिन सिंग बकयान मरम ओरग मथंदा सिजबक ngamlava अजिंगबा फिबम अमदा नोमद लुपा क्रो लिसिंग बग चट्रुक तादुन नमित खुदिंगी मसागी लानगैदा हापसिन बंगमलिबा गौतम अदानी ने लेबाक असिगी इंडिया की ख्वाइदगी नाखुन बवाइग्रे बीजेपी लेंगाक असिगिदी अंबानी अदानी हारगा लोइरे
IIFL Wealth on India Risk List 2022 की media da phone ki report da Gautam Adani ki landong ki value asi lupa crore lakh tara ising marfut ramari samari ne मान बालेम की ख्वादगी इना खुनबा अनि सुबो होइरे इंडिया की वना रिलायंस इंडस्ट्रीज की चेयरमैन मुकेश अंबानी की अपनबा लांथुम की value asi lupa crore lakh dare lising marfut ramari chatet oidan ख्वादगी इना खुनबा अनि सुबो होइग्रे मिया मरक्तन नोमगी सरा फंगना दबो होनरी अदुगा गौतम अदानी न मसागी सन गौतम मिट खुदन की lupa crore lising amaka chatruk hapsin bangamli kaya da khena khrepono masisu ahong bani haidab yagadra ne saudi sauna gumsiko Prime Minister Narendra Modi की मसागी चाही उम्बुदरा निथोई सुबगी हौजिक हौजिक सेवा पाखुवारा पांगथोंगरे अखोगी Prime Minister Narendra Modi की लुसिंग मखादा मणिपुर दसु सेमको सागतपगी थबक लेपतना सथारे लाउथोकबसु कोंगाइनी कांग्रेस न मणिपुर लोटौब नतन करिसु तौरमदे आइना Prime Minister Modi ना असेंबली इलेक्शन ममांगदा हाइखिबतागे अमरोमदा हानगी मिनिस्टर ओक्रम इबोबिना कांग्रेस की सही तरह मंगा की लेंगाक मतमदा लुपा करोड़ लिसिंग तरुक चरुक तरा पुसिन की अदुगा बीजेपी की सही मंगा की लेंगाक मतमदना लुपा करोड़ तरा हिना पुसिन की अन असेंबली हाउस मक्तदा हाइखिबतागे डबल इंजिन लेंगाकनी तौगिदा ngambani अदुबो ममांग सही लिसिंग अनि कुनमतोइदा सेप्टेम्बर थादा सोसानपु अमसुंग फेरजोल डिस्ट्रिक्ट लुपा करोड़ लिसिंग अमा चामगी प्रोजेक्ट चौमनि फुगनि थोइ पाइखली आइगे करम प्रोजेक्ट नो खंगदे सिंगी लमदा थादा की बसेंफम की व्हाइट पेपर फोटोकनी हाइगे जागो थौरांगी थबक थौरम खुदिमक व्हाइट पेपर फोटोकतना मियामदा खंगनगनि सु हाइगे घर घर जल स्कीम की मखादा एनडीवी न लुपा करोड़ लिसिंग होम चमंगा काय थरक्तुन थबक लोखटपदगी स्टेट असिगी जुमथोंग चादा यंखै गनि थोइ थंगनादब अफब इसिंग पीबा ngamle तमेंगलोंग डिस्ट्रिक्ट लुपा करोड़ 953.53 जंगना प्रोजेक्ट कुंथ्रागनि पानसेमगली हानुस लाउथोगे ngasi sahi ama mapung fare thabaki lengakni ayambadi losilam lagane white paper gi wasdi yamkhre panting da leiriba ase Prime Minister da Congress na Manipur lut tawwa natar kari su toramde aikiba aduga hanakta aikoi ki Chief Minister NP Rena Congress na Manipur thugaina na basilam bage kodam sangdam lai IB dabagi wani aikiba su takre double engine lenga ki wafum masidi Manipur gi unity amasung integrity ga jam bari leina bana tarain lawwa chumloi aduga issue asida politics tawbus chumloi masigi matang dalenga na thauna leirabadi white paper photo kadabani loidan impal gi minister bangloda city convention center da punalupa crore kaya ge project masing khangdana urep tamki basing adusu mayek sing na miyam da khangan pham thoge mausadi mafum da minister official kyana chatuna miyam ka loina na paget ka doriba thabagadu natrakna project adugi urep tamnarame haujikti madu tawdre सोचनपुर अमसुंग फेरजोल डिस्ट्रिक्ट पाइखतबा लुपा करोड़ लिसिंग अमगा चामगी प्रोजेक्ट चहुम निफुगनि थोइ अदु करी नो खंगद्रे पब्लिक टॉयलेट कॉम्प्लेक्स वेटिंग सेट चावा फावो प्रोजेक्ट वेरे अमबो अरबसु प्रोजेक्ट चहुम निफुगनि थोइ अदु दे मियामदा खंगनबदि चुम्बने खंगद्रे स्टेटस दा प्रोजेक्ट नागतंग हाइरे प्रोजेक्ट वाइ चाइरे पुनमक मियाम के मिनिस्टर ऑफिशियल ठेकेदार गी नते अदुबो तंबदि ngamde सिंगी डिस्ट्रिक्ट होम दा PMGSY के मखादा पाइखतबा थबकी लुपा करोड़ सहमरोम थबक तौदना लौथोखिबा लेते हाइनरिबसिने लाउनरिबा पुनबगसी पैसा की मांगदा सुमना करिसु तौबा ngamde हाइबदुने स्टेट मंगा की इलेक्शन दा बीजेपी ना लुपा करोड़ सहम निफु खर्च तौबा ngamलेबा असिमक पार्टी असिगी सही निफु गनि थोइ चंगना सागलकपगी माहिनी हाइबताइ अदुगा सही सामा कुंथ्रा गा दरेरोम सुरबो कांग्रेस ना लुपा करोड़ सामगा मरफुद्रा मरी खर्च तौबा ngamखिबा अदुसु होना जमन की माहिनी हाइना लावे इलेक्शन दा खर्च जामना तौरोइसी हाइना लाउरिबा सिंगना जोइ चांगदी सोइथन ओलमगनि नेंगे पैसा अदुकी मति खोमजिलिबा मखैदी असुंबा तौरकनी हाबदि मियामना थाजदे थाजबा खरबुदि यारुंगरी दा करप्शन तौरोय लुपा अमफवा लौरोय संजा थुमजा तौरोय हरबसु करप्शन दि कोविड दगी हेना साथीरे हाइना रखलिबासे चुमदौरु जटला खंगदे अदुबो नोंसित सिटलाकांदा ता उना लेंगबनी हाबिसिमदि चुमदुन ता लैरगदबनिदा मखतरकवा अतोप पाउदा इमासिंग सिखिब्रा गवर्नमेंट तोब्रा अमदि छोयरारोय आंगेल Manipur government na handak state asida ahana thamlamba yugi athingba adu lokthokna yuyonba amasung sungba legalize tawnadaba khong thangsilakliba asi nupi lup ge hana kanna yaning daba phongdokna ragle government ki phire basi adoktrabadi imasing loina hatkiba amana tragane imasing gi makuda government maithiba ariba ani asida gi hana atopa lambi ama leite haina apunba Manipur kanba imalop amkel gi president el nganbi laimna phongdokre ngasi nongthil kaisam pada leiba angkel ga office ta bang thoki pa pawge mifam amada lubasi ki president el nganbi leimana hai lamdamas da yuna thogalakpa amangba kaya imong manung santi lerak taba samas asda masina piriba akai ba kaya asidagi englishinga ma champan umbudra atwai dagi hauna lamdam masida leiriba ima sina yu thingkadabani haiba akan ba khongjang sing sangsinduna ni sabandi harba asisu tholakibani
Imasina hona jarakpa asibu karisu laitana khanba Kanadasu afufata tanaramdana yubo legalize tawagi warep state cabinet halaurakpa asi laibak thibane. Maramaduna hauzik government lokalagliba khongpamasi andokta taragadi ima ibel sina kari torakpa ngambage haibadu. Government yengbiu masida ima sing loin hatkiba amana dragana ima singi makuta. Government asi maithire haiva ani asi natana atai lambi leite anangan bi na phangdoke. Mangnai yu thakpana imung santi lahendaba samasta akaiba pirakba aduga khwaidagi hen masina sohalibana imunggi nupi angang dane. Yu thakpana lisa sajat pajalak palaktaba imung mungta mafa mama masak khanglaktaba tawroidaba kaya ama tawrakba ikoina unaraba ngak dane. Aduga sakhulaklafani haiduna matai manau punna yu thakminaba atop mamaraba singke mayumda saksa haijana duna yu thaklaga ngawminaba masina aigi nufi migi nufi haba khanglaktaba kaya amagi pau tahanaraba gaktane. Yu thakpana biyang landi yang narakpa yu thaklaga phi yaudna yagoi sabagi thakdok kaya ama mamangda thokraba ngaktani marmaduna yu haiba asina karigumba afaba amata purakdrabane. Yu thingbagi khongjang changchilebi ima sindangasi fawwa government kari mateng pangbiba yaukrabage yu yon pamda security sina sangsidana mateng pangsina lakpa kaya asna maramoraga Haujikdi nisada lupnapa samas ama oiraklibane. Masida afaba yu legalize tawraga afaba yu thakpa fanglagani hain harauriba asina karigino aduga yu legalize tawbuna paisa yamna fanglagani hariba asina karino. Corruption amasung yu bagi punsi temsing naraga samas semgani hariba si government mingchat thirakani haiba government khangpam thoge. Legal Prohibition Act laina government amateng pangvidraga yu legalize tawragliba asisuangakpa mane. Government hek tawriba makai yagadabani haiba prajagi watabi raktaba taragadi atai an yadaba tabak tharum kaya maso government asina ihalagadaba male ima event haijaba asida jaraktabada ima evils na kari tawrba ngambage haibado government asina yangbiu an el nganbi da fongdoke maragasida pairai laimarol mera paibi apanba manipur amasong all manipur women's voluntary association amuwafa nasu manipur ge Government ki firep asna manipur ki tunglamjat kari harkani habadu khantabitna firep asi antokna da bahare lubani asigi jan secretary sna sahan tawduna thadorok pachero lamana iramdam asida sahi ke aki mamang tagi thoktuna lagliba tamthiba thaudok sing ambana mai ka nisa singka maram oiduna la thokpane marmaduna manipur ki mafung ke adam hara pai bising local club amasung mairoi lopsing ki thawmi sina mafung oiba thaudang lawduna mai ka nisa thingna da bagi pasing thingam draba khongjang singcha taduna lakibane Madugumba mera paibi amas local club singi nisa thingbagi khongjang aduna nisagi ifakda irangna duna mulam gadaba khunai asi kantuna lakebani asumna miyam gi lup kyana yamna wana hona rabasu matam gi laihana mai ka nisa thingbagi mafung oina maiwan sin dabadagi lamdam masida mai ka nisa thingbada miyamna pamleba changdu yauna pandam phangdribani aire asiguba manipur khunai gi laibak lepagi yamna luraba tanja asda manipur laihana miyam gi interest yenglaga lamdam masida gi Maya gabat nisa mafung phana mutat na dabak hona bagi mai kai rom da sang silakadra hainam yamna khalingai serakta yuba kang na ba mafung khara de yon ba ya bagi warep amalorok libase miyam gi aning bagi ona taina bane marmaduna miyam gi apamba amadi ayhawa amata yawtana laukiba yu yon ba ya bagi warep adu abugana tare tara thona khandaba mathau tai haire manipurda yu legalize tawraga atai makal gi me ka bani sa sing thingani haibasti mafung pharoi daba khongthang amoi gane Manipur mai ka bani sa sing thingna da Manipur lengha khakta na thingani haibasi oiroi da wafam amane Manipur ge civil society organization mairoi lupsing amasung maira paibesing marwoina legai club amasung maira paibes na mafung oiba thodang lauraga lamdam asida mai ka ba nisa sing thingadabani anadagi su asumna tawduna laglibane yu thakduna ngauduna lawkhongdu leiba miyatuna kari mata haitraga number 4 amasung Mai ka baguli sa aduna mamit oirum tawdun leiba mioi singbuna nisa sai aiduna warak pai basi o khak nati cha da bathabaga ma oigani maramaduna kolak lerak ta mai ka bani sa thingbina da klapa amasung maira pai bi thorak bagi sang adu kimatik nem gani amadi yu thakpa buna kari mata haitraga atai nisa sa ba jon basing da phaba warak patawbada tawriba kangbu sing aduda mai ke ga dagi khudong cha da ba amadi khonthi ke asa gani haire Nakalam romda tonggi hauruk liban hasin nakang bakan ba amasong hona bakan ba matautai Nurul Hasan. Tonggi hauruk liban hasin adam damasigi asang ba yumbi amamam oidam ba manam ana pamjar basin pamsing adu da khang bakan baga loina nakkan hona ba matautai haina. Kaidigau esigi MLA Saik Nurul Hasan pangdokre. MLA na wafamasi ngasi amso ul Manipur Muslim Students Organization Jarpok France na sinda Jarpok tuli hel dalaik pawam hairoising. Mana pido na pungning thogot bagi tharum da saruk yara duna fongto kibane
Yarpol Tulian multipurpose hold pang thokiba thoromaduda MLA Sheikh Nurul Hasan na athoiba langbirakwa AMSO headquarter ki president KS Ayufan thorombafu Imphal East district ki AD M Samim Ahmad Saha Manifu lenga ki Works and Finance ki deputy secretary Abdul Hakim Tulian ZP ki member ke Inausa Devi Sangam Dabi ZP ki nominee member Azimuddin Manipur Creative School Imphal ki chairman and managing director MD Rais Ahmad Amazong and the drug committee Imphal East ki president KS Abdul Ghaffar Akhanaba Midhung Len Singh Waina Sarugya ke Thoromaduda MLA Sheikh Nurul Hasan Haiki Malem da thokiba thodok amada Hitler na Malem da kurkan panggalingai da jiu haiba furup adogi mikia Hatokiba da gi Malem da gi mutkagatra haina Malem gi miyam na kanaramba amasung Malem da missing yam da ba amasung lam gi sarukso yam da ba furup asina makoi gi hona bakan ba khang bakan ba kaya aduna ngaside Malem da Senmitlun da Science and Technology na jengba hiram kaya da mangjin thapa ngamle asigum na hona bakan tu na lamdam asigi hawrakliba nahas na tongan ba hiram kuding da mana fam jaba lambis na khang bakan baga loina na kan hona duna tung da lamdam asigi asang ba yumpi amamum oiba ngamna da ba hona se makatarakwa atopa pauda ain gi oiba sing na ba kaya lerakpadagi Home Ministry na PFI thingjan na ba khongthang laukhat kre NIA amasung ED na laiba kasi sinbatung na lairiba PFI Popular Front of India ki office amasung marilina ba mafam singda red chatagibada panglakiba kudam sangdam kaya adubo kupna nainarapa matung da Union of Ministry na extremist group asibo thingjan na batabo paikat pahu kre PFI ba thingjan ba matam da patoda lakadaba singna ba sing adubo maifak na theng na bangamna da bagi namakta Ministry of Home Affairs ta lakwatpam thok batabak thorom sing matik jana lakwat kane Thasi ki kunithoi da lebaka segi state tara manga da sathakiba red aduda PFI na lalhau lup sing ka marilena bagi tabak thorom kaya paikat bagi khudam sangdam kaya phangke masigi matuk da Union of Minister Ahmed San National Security Advisor Ajit Doval amasung NIA ki chief chauna mifam pangthoke mifam aduda PFI dagi phanglakiba khudam sangdam sing aduba kumna yangsinduna fana sigi matak da exit lokut ba yana da bapokda fiki haire Yaramasi ki matang da atopa party sina court lakpa matam da government ki maike dagi sab chan lepa kamna ba MIS na legal advice kya sulaure masi ki marwe ba maram di English ani nifan da government na semi ki matak da thamlam ki ba athing ba do handok ki ba amati tung da Supreme Court ki order amana bukhana athing ba tham ki ba adugum na thok tanar bani haire MIS ki buktang matungina sahi kya dagi tongan ba agency sing na PFI ki matak da Tejindra kudam sangdam kaya kongkatuna laki NIA na fund asina sa thawa ay na jada ba thabak sing amadi criminal organization sing mari Tejin bari amadi ED na fund asida lagleba fund sing hawra pho mai fang na tejin bangamle Tejin ba asida fund asigi bank account sing naningai oiba mongda lupa koti hompurom transaction tawba thengnare masigi matakta fund asigi account da asoba senpam kaya ama hawa lagi kuthang da tharapa su thengnare masigi da bakta Gulf lebak sing da thabak suri ba sinmi sing bank account si daraga India da senpam kaya ama tharagle English singani taraga tarita NIA na pikal ke report amana PFI na lalhau bagi thabak thorom kaya ga mari lainare maramaduna front asibo thingjin binaba MIS de demand tawra khibani masigi mathakta tongan ba state sing nasu masibo thingjin na ba demand tawra palai gre Uttar Pradesh ke hanagi DGP Bikram Singh na hai PFI asi sahi maga gi mamangda thingjilam gadabane fund asina bomb saba lebak asigi prime minister bo hana na ba hona ba amade lalhau bo sinna na ba lupa koti kaya Thadok thajin tawna sing ba international thabakya sathari asing ba ke sing asida kudam sangdam khomjin badamatam sangna sangbana front asibo haujik thingchin da pherep lawrakhibani PFI asibo haujik forward thingchin da ba asigi mar oiba maramdi political party khara amadi MP yauna sabatona leiba asinane front asibo sagot sing state khuting makta lei masigi matakta PFI ga sanmari chatminari ba SDVI su state khara dhamikal thengnare PFI da asoba senpong kaya amatarki gi agency amasung Pakistan gi IS Aina sing badagi su tha dharakli NIA amasung ED na harbo wafom sing asi samjinnatuna akan bakya samasyam kana da bahwanare makoina inkhalakli banha ke amanam thak tawduna ISIS jaholle haujiki una Jharkhand government na PFI asi thingjan kre anabekram sing na phongdorakle Amarum da MISA ki official website ki matungin na haujuk phawda unlawful activities Prevention Act 1967 ki section 35 ki makata lup kunthra ga mapan thingjan kre Chandigarh airport asi Bhagat Singh gi mingda nauna tholagani ahna prime minister na law thokre Chandigarh airport asi mariba ki damak thona fana thawai kat kraba side Bhagat Singh gi mingda nauna maming tholagani ahna prime minister Narendra Modi na phongdokre
Thao ko ding aroi panong haising pitang asi pangthoki ba Prime Minister All India Radio da wangang ba man ge ba thoram da awa phom asi Prime Minister da lauk thoki bane India khak tan tan malem gi miam na hendok thoi dok na sakang dara ba sakna ra ba freedom fighter asida igai kom na bot pe na Chandigarh airport po side Bhagat Singh ki ming dat na una thon na airport ase ge maming hongdok lagani han Prime Minister na phangthoki bane Prime Minister gi wa phom adu ba gat ba phangdok latna Punjab ki Minister bawat man na hai ki bada Punjab isna batam kya gi mamang dak airport ase ge maming Bhagat Singh ki bing lauraga thon na badiman tawduna lakhiba adugi ngasi ti mang phaunare ai ge Bangladesh da Hindu Bhakta Singh pokiba hilopada myoi kun gamari sigre awang nong sup Bangladesh da sahi cha ke liraba Bodhiswari temple tamna lakhiba Hindu Bhakta Singh poba hi ama korota turel da lokhiba dage nabi amasung angang jam jam rabada myoi kun mari sigre amasung atopa kaya na thiba khangre aina official sing dagi phangba paun haire tawdo adu Bangladesh ki Fansgar district ta thokibani Hindu Bhakta Singh adu Durga Puja hawagi thoram oiba Mahalay at Gidamag Bodhiswari temple tamna lakibane tawdo adu da myoi kun mari fawdi sigre makoi to ki manung da angang nipan amasung nupi taraga ni thoi yauki aina official man haike firefighter amasung local driver sing na mangkraba mi sing thiba gi thabak sathari passenger masing adu umputra dagina marfu suram gani ana official adun haike Miga marom si bagi tawdo asila President Abdul Ahmed amasung Prime Minister Sheikh Hasina na awa phongdo pagi warol sing thadwa ki amasung hingaw ba sing lahing na ba amadi lai katra ba sing da compensation pin na ba mari lai na ba official sing da sukhanan ke Eastern Canada da Fiona hurricane na yum kaya thudi kre port station sing mang ta han kre mafangal kalava Fiona hurricane na thangjana bita kan ba safo gal loitan nongbok thangba Canada da yausil kre Hurricane atuna Canada gi fall line sing wafal kya maru fukna humdo khibada natana samudra khongpanda taba yong kya amatoina pulap punsilaga samudra gi irulung da punna paisilaga thamlam khre haire United Nations gi National Hurricane Center na phongdor pada akan ba nonglai nongsila si Ausik St Lawrence Gulf tamna sangsin kre loina da tropical cyclone si ausik mapangal tamna handarak pa hukre marmaduna Hurricane Center na region asida storm asina thon kadaba amang ata sing gi batang da piba section thorang sing cancel tawre haire Imphal Tezu flight service ngasi Minister Birena haudokre nongthaki lambi da varki awnong focus ta singda zathok sajin tawbagi khudong chaba adu phangana bagi damakta Bhargi Prime Minister Narendra Modi na Udan scheme gi makata lakolakpa thousal gi saruga moina ngasi dagi hauna Imphal Tezu flight service Manipur gi Minister N Birena haudokre ngasi hupung taraga nitoi minute kunthraga mathoi taba matamda Imphal International Airport da Imphal dagi Arunachal Pradesh ge Lloyd District Headquarter ki manung chana laiba Tezu tana fai gadaba passenger flight service asi Minister N Birena lining laison ge Tharam pangthok tuna hawdoki tharam adu da BJP Nagaland amadi Manipur ge Organizational Secretary Ave Gari Manipur lega ki Work Minister Govindas Konthok Jam Transport Minister Kasim Baso BJP Manipur Pradesh ki President Sarda Devi flight service asigi mai pahan gadoriba pilot co-pilot amadi mari lainaba crew member sing su sarugya ge Taro masih kemarin lainnya Minister N Birena phongdoki bada Bhargi Prime Minister Narendra Modi na Udan scheme ki makata Manipur lagi Arunachal Pradesh ki Lohit district ki Tezu fawo paigadur ba passenger flight service haudoki ba asina state asiki marakta lalol iti ki thabak te hena khumang chawsin bangam lagane loina da tourism ki lamta zo awnong focus testing da hena khudong chawa phanganduna nong thaki lambi da awnong focus testing da chathok chasin tawbagi khudong chawa adu phanganduna hena aphava mari thambangam lagani abo wafam su phongdoki ngasi launch tawkiba Imphal Tezu flight service adu ta passenger umpuga mari tongki flight asigi apunba passenger masingna miyoi humpodara ni thoine Imphal Tezu passenger flight service asi ingthawa pun bet khak tana tana atai namitsing flight laigani hanba flight service autopagi oina ticket mamalna counter dage direct kaklagan lupa sanifan agency ki khuthang da kaklagan lupa lising amani haire songtha miya pangalli aisin basing charak pigadabane Augiba tha asai kun gama thoida social media Facebook da amugok Manipur cover lupa mana khongsom landa midai lan mi gi lamjing len lansing len major songtha miyagi photo ga konada lansing len asi pangal ni aduna atam nana iduna thagalakpa posama thengnari aduna United songthas na thadorokpa cherola mana khangalakle cherola sin makha taratuna hairi madudi posasi ubada songtham sagai gi mi sing khaktana tana topa leba punuk si jaba yoi kana United Songthas the phone ke tawraki amadi haidaba tawhidaba mihuising ke mathak tamatik chaba thabak laukan hadaba taksinarake adaba United Songthas na khudakta react tawjagi de maramdi thabak ama tawtringai
Akang hai hana tanaba mathau tai aduna halaman singa kupna tana zaraba matungda United Songthas na phirep ama laure haige. Songtham iya ba pangal ni hajilakpa songtham iya ge masa masu singtan natana lebak miyambo atamna singna bale. Kanglo badi ki marakta nungsis an le minariba asi kahana na basin bale. Amukong na lebak miyam mamakda lan kre soy kre ngakpi ana dabit mangani ki manungda. Haji dragadi kang masen ki marakta nungsin na basin pa masong powari lan uhana daba hona bagi dambak an ko ba sarak pina daba khongthang laukala gani haige. Wari sasi haibadasu laktravanina lenga ki tawfam thokpa sing tawragani nat gi yu sunglipa singda lenga dama fung phana bateng pigani yu sungna daba baisin tara senkre el susindro Manipur gi miyam kandaba yade poten jawba yu thaklu badagi liver so cirrhosis narakadaba sing kalhok daba yade haibasi lenga ki aset pa phirepne lenga na yu legalize tawbada yaning driba sing wari sanana balenga na chebo pirabasu wari chaba laktravanina Lenga kita hum tok pusing tawragani ana Kevin PD Minister al susindrona phongdokre wafama singasi JN Dance Academy ki auditorium hall da pang thokiba Senior Writers and Playwright Forum Manipur gi nifan choba mapo kuman thorum da saruk yaraduna phongdokibani ato jo meeting oina saruk yaraduna Minister L Susindrona hai wari sana narba lekana chaba opira basu laktre ngai ba yaba ngai kini ngai daba lenga kita hum tok pusing su tawragani hai ke Mahana hai yogi white paper ama athuba da pigani lamdam masigi ahalaman singna su kupna naina biyo lengang na panghai aijin banate nat gi oina yu sunglibe seng lengang na mapung pha pamadeng pigani makoi gi damak lengang asna yu sungna da mesin tara senkre masigi manungda androgi ani sengmai gi ani faying gi ani korkol gi ani amerika boi isilinau singgi ani ne yu thongga da kanglon singak na satka da bani kanglon naina yu thonglamba sing kanglon kaina yu thonglamba sing phagani Kanglon chumna yu thonglaba matung botan da nei thina halaga miyang da phangan kani Mahana yugi project ama semba tamda revenue ki halakani habasi lenga ki official singna hotpane masida miyoi kharan lana photoktun lenga ki losing basing bol lan wali basi tawhi gano Manipur asil lana sandokan bada number 1 satpa lamdam ne maramaduna miyam na thabak tawbada lan hekta sandokpa si tawhi gano haike Nagalambarom da lenga na white wafer ama pudoktri wa fawa wari sana bagi wanthok laite kada Hadak Manipur eka na Manipur da yu legalize tawna daba warip laukiba do yaning daba phongdok tuna amade state cabinet na laukiba wariba do kodak da handok kadaba ni hai tuna kada amade tongan baldup sina democratic oiba khongjang sing sangsilakpa ki saroka moida ngase Nongthil Impal West district ki manung chanba ningombam mayai lekai community hall da kada Impal West district committee ningombam mayai maning lekai women development association amasong kada ningombam unit pun na kusamna tuna miham ki oiba wakat mipam ambassador kre ana kada ge Information and Publicity Secretary Khundongpam Ananda Thadorakpa Serol amana haire Serolas na hai wagat mifam atu da saruk yakhiba miyamna Manipur lenga na yu legalize tawba yaroi miyam ni sadagi kallo amsung cabinet laukiba warip khodak ta handu kadabani aibo khalau kya sulauge Aujo Manipur da yu legalize tawba yaroi amadi Manipur lenga ki warip khodak ta handu kadabani adna miyamna sangsileba khongjang asiga mari ledena Manipur lenga ki mekedagi wari sanana ba jabo pirakpa leire atobo Kada amadi lebak miyam na taliba demand yu legalize tawbagi matang da white paper amalenga na puthok tribu phawbode wari sana bagi wanthok leite sahi kontra hena athengba thamtuna laklaba mayaka folam amabo miyam amadi stakeholders sing tanaram dana laukiba warip asi miyam na yabangam loi miyam na batam sana sangsilak leba khongjang asibo Manipur lenga na khangsin daba asi langani ana jerol asina makhata na phangdoragle aroibeda content sing asiki markuiba pau khara asiba pau damjariba Manipur Local News YouTube channel asidagi yang beriba punamak padhagasari channel asina domda kanarabadi subscribe tawi business subscribe tawi romoloinana like and share tawi sukawi kanuk namak po amakana dhagasari